ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗꯒꯤ ꯊꯥꯒꯠꯍꯜꯂꯛꯅꯕ ꯀꯣꯀꯣꯕꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯥꯎꯟꯁꯤꯜ UNHRCꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯐꯣꯡꯕꯗ ꯍꯥꯞꯆꯤꯜꯂꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ CEO ꯃꯅꯤꯄꯨꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ MPCCꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯟ ꯂꯣꯀꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝ ITLFꯀꯤ ꯑꯣꯐꯤꯁ ꯁꯛꯈꯪꯗꯕꯁꯤꯡꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯨꯒꯥꯏꯔꯝꯂꯦ꯫ ITLFꯀꯤ ꯋꯥꯉꯥꯡꯂꯣꯏ ꯒꯤꯟꯖꯥ ꯕꯨꯜꯖꯣꯡ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯂꯦ꯫ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭रिꯛꯀꯤ ꯄꯦꯡꯄꯥꯂꯦꯞ ꯖꯦꯅꯔꯦꯜ ꯑꯦꯔꯤꯌꯥꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯦꯝꯞ ꯑꯃ ꯊꯨꯒꯥꯏꯈ꯭ꯔꯦ, ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯈ꯭ꯔꯦ꯫ ꯑꯃꯗꯤ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯃꯤꯑꯣꯏ 3 NIAꯅ ꯐꯥꯖꯤꯟꯈꯤꯕ ꯑꯗꯨ ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫